Ngarang Hairok-tagi Moirang-them Tomtomsana Elais Nongsababu Manipur Police Team Mamana Imphal gi Airport tagi tanaraktuna Machagi Mamang Da Fanaba Hotnakhibagi Thodok adugi matangda Manipur Commission for Protection of Child Rights Mcpcr na Suo Motu case ama Loukhre haide. Commission for Protection of Child Rights Act CPCR Act 2005 ki makhada piriba angang singbu ngakchenaba amadi ngakthoknaba Constitution ne piriba under Section 13(1) Clause J gi matungina child rights violate taure maramaduna Superintendent of Police Imphal West amadi Social Welfare gi Director dagi marik chumba report ama MCPCR na Loukhre ngarang Imphal gi airport dagi kaisampat fawbagi lambida thokiba thodok adu social media da thengnaraki Police personnel na maral leiraba miyoi faba punnaba makhoi gi thabak chathaba haibasi makhoi gi duty ni haiba khangi adubu maral leiba miyoi ama faba matamda nupi angang macha masu gi mamangda faba haibasi law gi matungi na yade pikliba macha nupi amadi macha nupana kaptuna miyam gi marakta chenba asigumba thawong asi law na yade maramaduna thodok asigi matangda marik chumba report ama commission da numit 5 gi manungda piraknaba khanghalakpani haire